अहानबदा यामना मरुइबा अपडेट खरा कंगलै पाकी अपुनबा खोलाउदगी लौखचरके द हिंदू हाइरिबा न्यूज़पेपर द्रा अपडेट तरोकपा पावमनी नवेंबर की तांग मपन द कुकी सु ग्रुप तरेट का सेंटर को वरी सानखिबा सेपरेट एडमिनिस्ट्रेशन याबु ngamloi haina द हिंदू की न्यूज़पेपर अपडेट तबिरि अदुगा मखा तरकबा अपडेट असना पीडीएफ जोलेन की मियोय अनि ngarang मिलिटरी आर्मी ना हात्रे बैटल ऑफ डिडिम टाउनशिप त ममिंग ना किम खान ngang एंड द एआई छिन 9 November 2025 सिनेमा स्टेट तनी हाइना कंगलै पाके पुनबु खोलाउना दे तबिरि मालीदा इंडियन मंगा किडनैप तौख्रे मालीदा इलेक्ट्रिफिकेशन प्रोजेक्ट की थबक तौवा इंडिया मचा मंगा खुलाई पाइबसिंगना किडनैप तौख्रे वेस्ट अफ्रीका की लेबासिदा जिहादिस्ट सिंगी इहौ कंखलकपगा लोइनना सिक्योरिटी की फिबम सोक्सिलकपगी मयेक लारबा खुदम अमा ओइना कंपनी अमादा थबक तौबा इंडिया मचा सिंग अदु खुलाई पाइबसिंगना किडनैप तौखिबनी हाइरि हौजिक फाउबगी ओइना करंबा कांगलुफना मियोइसिंग अदु किडनैप तौरिबनो हाइबा क्लेम तौरकपा लैट्री कुमजा 2020 अमसुंग 2021 दा अनिरक हन्ना कु तौख्रबा मतुंगदा मिलिटरी जुंटाना लैंगाक पाइरिबा मालीदा सिक्योरिटी की फिबम नोंगमगी सोक्सिलकली लेबासिदा मतिक मयाइ लेरबा मिलिटेंट ग्रुप कया थोरकपगा लोइनना तोंगान तोंगानबा क्राइम कया चथरकपगी पाउ फंगली अल कायदा अमदी अतै जिहादिस्ट ग्रुप सिंगा मरी लेनबा क्रिमिनल ऑर्गेनाइजेशन कया नमिचम मियामगी मथक्ता का हेनबा थोंग कया चथरकपगी पाउ तोइना ताबा फंगली हाइरि नवंबर 12 दा बीजेपी की ऑर्गेनाइजिंग सेक्रेटरी बीएल संतोष लाकदौरी मणिपुर मियाम की अनोब लेंगा अमा लेहनबा मणिपुर की बीजेपी की एमएलए सिंगना ngahak leitana taksilakpaga mari leinana party sigi national general secretary organization बीएल संतोष था सिगी 12 दा मणिपुर दा लाकदौरी मा की खोंगचर असगी मतंग दा ngasi बीजेपी मणिपुर प्रदेश के ऑफिस बीआर सिंगी मिफम अमा फमख्रे बीएल संतोष ना इम्फाल दा लेरिंगै दा बीजेपी की एमएलए पुमनमक उनगनी कुकी की एमएलए सिंगसु मखोय मखोयना लेरिबा डिस्ट्रिक्ट सिंगदा चटलगा उनगदौरी अनौब लेंगा अमा सेंबा अमसुंग मखोय की येतनबा यावदबा लीडर कना ओहेनगदगे हाइबिगी मतंगदसु एमएलए सिंगदा मचिन हंगदौरी तोखाय तोखायना एमएलए सिंग उनबगी फिबम अमा लेबना मणिपुरदा पॉपुलर गवर्नमेंट सेंबगी वाफम मसी सोयदना थबक तोंथोरकनी हाइबिगी थाजबा लೈ हाइना बीजेपी मणिपुर प्रदेश की मसक नाइबा मियोय अमना पाउचे सिदा हाइदि अटैक चथनबा होनरंबा आईएसआईएस टेररिस्ट अहुम फारे गुजरात के एंटी टेररिज्म की स्क्वाड ATS na Islamic State of Iraq and Syria ISIS mari leinaba terrorist ahum faba ngamkre miyoising aduna India gi tongan ba mafam sing da attack chathanaba thawrang lokhalami haina ATS ki report amana phongdoki मियोइसिंग अदु चही अमरोंगी ममांगदगी सेनादुना लाखिबनी गुजरात थुंगलबा मतुंगदा मियोइसिंग अदुना लैबाक सिगी तोंगान तोंगान बा मफम सिंग दा अटैक चथनबगी थवरांग लोखटपा हौखी करम करम मफम दा अटैक चथनबा थवरांग लोखलंबगी हाइबदु चपचाना खंगदुंगबगी दमक इन्वेस्टिगेशन चथरी इस्लामिक टेररिस्ट सिंगना गुजरात खोंगुल तारकपगा लोइना मफम कया दा अटैक चथनबा होनरकपदगी ममांगदसु ATS ना अल कायदा गी मेंबर मरी फाबा लेख्रे हाइदि अंगोमरीता हाटपदा चेनबा फाव हाइबा डिमांड तौरदुना एनएच थिंगजलुरे ख्वाया स्कूलदा नुंगथल पोबोफता नुपी हाटखिबा नुमित कुनगदरे सुरबसु चेनबा पुलिसना पुथोकपा ngamdabada ngaknare ख्वाया स्कूलदा नुंगथल पोबोफता नुपी अमाबु मंगकता थांगना लेनुना हाटखिबा मियोय नुमित कुनगदरे सुरबा फावबदा पुलिसना लंगला लंगजिल अमदा पुथोकपा ngamdabada मियाम पुमना मंगकनरे अंगोमरीता कौबी अहल ओइरबी नुपी अमाबु तमथिना हाटोक पीरगा लुपा लाख तारागा मंगा रूमगी मथक्ता पुरगा चेनखिबा मियोय अदु कनानो हाइबा पुथोक्तबगी मायौक्ता ngasi या स्कूल अपुनबा मैरा पाइबी लुफकी मेंबर सिंग थोरकतुना नेशनल हाईवे दा प्रोटेस्ट तौख्रे नुपी मयाम अमना नुंगथलगी पुंग अनिरोम तारकपदा या स्कूल चिंगा खम लेरक मचिंदा थोरकतुना प्रोटेस्ट तौखी अमसुंग इम्फाल मोरे लंबीदा थोरकतुना अचत अवोक तौबा सिंग थिंखी प्रोटेस्ट अदुगी मतंगदा थौदाम ओंबी सरोजाना फोंग पाउमी सिंग दा हाइकी अक्टोबर की 13 नुमित युंगबा अदवाइदा फिजियोथेरापिस्ट अंगोमरीता मसागी मयुमक्तदा तमथिना हाटलंबनी मिहाट असिदा चेनबा सिंग फाविनबा मणिपुर की गवर्नर दसु मेमोरेंडम पिसिनखिबा लैख्रे मणिपुर पुलिस की डीजीपी दसु चेरोल अमा पिख्रे मसिदगी हेंदोकलदुना या स्कूल कॉन्स्टिट्यूएंसी की एमएलए सु ओरिबा मणिपुर लेजिस्लेटिव असेंबली की स्पीकर टी है सैतबटा दसु चेरोल अमम पिसिनदुना थौदो अदुदा चेनरिबा सिंग फादुना लोगी ओइबा कन मथबा लोखत पिनबा हाइजखिबा लैख्रे अदुबु ngasi फावबा मियांगी वकत अदुगी मतंगदा पाखुम अमता पीदन लैरी इम्फाल वेस्ट डिस्ट्रिक्ट के एसपी उनदुना वरी शानाबदसु यामना कन थिजिली मतम खजिक्तंग नाइबिउ हाइबदगी हेना पाखुम अमता फंगद्रे मतम कोइसिलकलबा फावबदा मिहाट पाफाबा ngamdrabani या स्कूल चिंगा खम लेरेक्ता लैरिबा मियाम पुमनमक कीबना मी पाइनरे मिहाट पादु यामना हाइसिंगबा फाबा ngamdanaबगी अरोनबा पुमनमक खंगबा मियोय ओइगनी हाइना लौना बना मतुंग तारकपदा कना अमु महाकना हालकदौरिबनो हाइबसिगी मियामगी वहंगनी थाजबा याबा मफमदगी फंगबा पाउन हाई असुक यामना चौखलबा मतम असेदा या स्कूल चिंगा खम लेरक अमसुंग लैखिद्रबा अंगोमरीतागी मयुंगी मनाक्ता सीसीटीवी कैमरा अयाम्बा खिनै अदुबु सीसीटीवी फुटेज सिंग अदु थिरुबा मतमददी
Sumna khaki leiting khaki oiba camera oiraga leiramle lambi da onsilaga kapsinba camera singi footage longnana bachang lubada CCTV sing adu screen da aduma uraga record ama fawba tawramdrei police na maikai kaya dagi hauzik thi humbagi thabak chathari mi hali haina lognariba matam aduai gi mobile phone sing kana active oirambagi haibagi record su thijinba hokre masigi su mathakta chingnaba yaba mioi mayam ama kokhatlaga mi hatpagi matam da fangkiba khudam changdam sing aduga thijinba hokrabani marup ki lupa lakh taraga marom fangkiba adugi likhul su thigat pagal loinana chenaramba yaba sing yengsili hairi Popi pambi leptana thajinbadagi thangjing sing maru kokle sing thakta asaba nungsit sitle turen singi iri tatle thangjing sing gi mafam kaya da popi pambi thabagi thabuk sahi taraga mathoi taraga ni thoirung gi mamangdagi horamle matam amagi ahal singna koktagi nungsit namiba haina saithana duna thangjing singlomdagi silakpa aingba nungsit puni adubu haujikti koktagi nungsit namiba haibasi supnatagi khulang isai yauna tongan ba isai sing oina da lehure oirakle bifam asigi matang du khungul lirubada phanglakliba thangjing sing da logi wangmada sing asida hauba uwa amadi napi sing makal kayagi chemical sing sina duna hatoklaga matungda amuka sumai thadoklaga mioi kharna atamnana sing asigi napom kaya da popi pambi sing leptan thajalakpadagi oiramle sing asigi singkhong singya da mahi marung amadi mana masing thaba yauna kumgi oina sing khara chanduna hingjar khunja kharna hai thangjing singi mathak sing asigi maning thangba awang thangba amadi kha thangba sing mai kaya da nongmagi popi pambi thanabagi damakta kokthorakpadagi ngasi de sing asi maru koklaba sing am oire thangjing sing da umangwa mang matik sana leiringi matamda sing asigi loktagi isil naina sen tharkiba turel singi I hojikti leitre tatle thangjing sing dagi sen tharkpa ising na mabuk thalhalamba turen singi manungda tharoilok turel lu moirang turel amadi saitol turel na singba yauribani aduba hojikti turel sing asigi phibam unaba turel ni haiba yaraktabadagi thakta lagle singthakta uwa amasung napi singbi kokthok na popi pambi thajilakpana turel sing asigi thawai oiramba ichel singbasu katkhre thangjing singi mathakta popi pambi sing thabagi thabuk asi ngasi degina sahi taraga mathoi taraga ni thoirum gi mamangdagi horaklaga hojik phawba leptana sathari haina su khunja sing na phongdoraki amaramda thangjing singi sarukta popi pambi thabagi thabuk asi mafam sing adugi mapuni haijariba khulgi ayaba yaudana mi amana hekta sangsinduna thaba yade singthak yauna kakhatpagi lambi da leiba lawtong sangsing da leiramba khulai paiba singna mitop sanghande adubu yamlabada pung 3 rom khongna kakhatlaba matungda popi thabam fom sing mathang thengnaba ngami mathang asi leptana chatharakpadagi thangjing singki ma cycle da uning thau hairiba u makhal asisu sahi khargi matungda de phanglakroi phibam da leire hereki madam amada thangjing sing da ingba nungsit sitlamba adu hojikti asaba oina sitle nong puba leisin pairakdaba su thangjing sing da nong sudre maram asina thangjing sing gi honglagliba masak asi athing bathamduna matam sana kalhudrabadi sing asigi saktam mangkhiba yabagi akiba leire hairi singkhong asida leiriba khunja amana hai tongan pa mai ka ba drug sing sungnabagi thamakta thariba popi pambi sing asi sahi amagi manungda September amadi October thada sathai September da thaba popi pambi sing March thada logi adu October da tharagana December natragana January da lokpa yai December da thabadi masigi pothok khara watli haidura September thada gi hauna thane herki aduga popi pambi thabada safa hunabagi damakta urea daimana chingba fertilizer sing yauna thumsi yauna season ai karigumba popi pambi amana maru hunkraba matungda pambi aduna mana ama ani panba horakpada madugi akoibada horakliba napi sing hanaba thum packet marida urea pawa ama hablaga isingda tumhallaga leibakta saibada anuba napi sing sihalli aduga akang mafamda popi pambi tharabadi hauba thilli amasung saufatte haiduna khara chotpa mafamda pambi amaga phut amarom lapnana thabana mahi chawa amasung lokpada kane haina sathane herki amaramda ekar amada popi pambi thabada urea bag tara diamond bag manga amadi thum yamna changi nongmada popi thaba amadi masigi habeng wagi damakta mioi amada lupa chamga pibana mioi kharadi yamna komna sel tanba ngami herki thangjing singni oiragliba phibam asida environmentalist amana hai ainga sagi khal kai tharagliba asina nong churagana ka hena chuba aduga chudaba matamdana laikang la olakpagi phibam ase ekhoini umangi saruk sing nongmagi kokthorakpadagini singdagi ising phoroktona chen tharakada ifut ayamba kangkibana ningtham thagi matamda singdagi loki ising chen tharakpa ngamdre maram asina lainga khaktata intokpagi mohta miyam hukna umang wamang kannabagi thabuk panthadana laukhatpa sumle haina su phongtorakhi yuara habada yamdrabada mioi kun secret ani yangkhai Henna Sokle Afghanistan ngasi nongwaijing numita magnitude 6.3 gi yuara haba ama thokiba matungda yamdrabada mioi kun Henna Sokle amasung chani yangkhai Henna Sokle US Geological Survey gi matung inna mioi lakh manga gali singkul humdoi rom leiba mazar is Sharif manakta yuara haba adu kilometer kunga manga gi aruba amada thokibani Ministry of Public Health ki wangang loi safa jamana hanna yamdrabada mioi tara sikre amasung chani gi humpu Sokle haiki adubu konna masidagi masing kuni yaure haina ministry asin haiki yuar haba aduna mazar i Sharif ki holi
shrine gi saruk sumang takhan khre haina Balat province ki wangang loi haji Zayed na agency da haiki masigi mamang August Afghanistan da asobo yuar haba amasung madugi matung apikpa yuar haba kaya marum da mioi lising kaya siki amasung amuk ke hena lising kaya amasu soke Afghanistan da maru oina Eurasian amasung Indian technique plate singi manak to unari Hindu Kush mountain range paring da yuar haba sing toina thogi hairi